Lakhipuronline puthok saba June gi tang ama nongmaijing numit ki Khomjinba Pao tabirase. Ahanbada maruoiba Pao Mizoram da leibak kinthabagi thodokta hotel ama yauna jum taruk kinthabada yaukre. Arunachal Pradesh ki Nongchup Kameng Zilla da ichauna maram oraga miyoi mapan sire. Rajya ge aying asa loisangna Manipur sinba thungna red alert lauthokre. Cachar Zilla da Barak Tampak ising imai leptana hengalakli. Ichau ga mari lainana toknga sandokpa singi mathakta akan bathabak lokot kadauri. Chahi asigi August ki 16 gi mamangda Bir Tikendrejit ki mitamama silchar mayolda khinaba lam allot tawragani amasung Rising Club Bontara puna taram nokpagi thorom pangthokre lup ki anoba thausil kanglup semkhre. Haujik mapungoi Pao tabirase. Ngasi June gi tang ama Malem gi sangom gi numit World Milk Day haina pangthoknari. Food and Agriculture Organization of the United Nations na lising aniga amadagi hauduna sangombu malem gi oina maruoiba chinjak ama oina sakhangduna chahi khudingi June gi tang amabu malem gi sangom gi numit haina pangthokduna lakli. Mizoram da handak kharani asida nong kanna chubana maram oiraga laibak kinthabaki thodokta Longtolai town da hotel ama yauna yum taruk laibakna nansinkhre. Thodok asi haukiba irai numit ki numidang pung 10 makhairom taba matamda Myanmar ngamkhai manakta laiba bazar bheng amasung sanmari hairiba mafam sing asida thokibane. State Disaster Response Force SDRF amasung ahumsuba Indian Reserve Battalion gi personnel singna laika gi volunteer sing yauna mi kanbagi thabak chathaki. Hairiba thodok asida miyoi kaya sikiba amadi kaya na sokiba haibadu chapchana khangma ngamdri hairi. Arunachal Pradesh ki Nongpok Kameng Zilla da ichauna maram oiraga haukiba numidang da bana amasung sepa gi marakta gari ama ichauna chenthakre. Hairiba gari adugi manungda tonglakpa nupi ani angang mari yauna miyoi 8 sina phangle hairi. Maigei amaromda ichauga mari leinaba atopa thodok amada Lower Subansiri da sinni nupi amaga nupa amaga laikidre. Manipur da ichauna maram oraga isingna chenthakiba angang ani yauna miyoi ahum kalhore. Manipur sinba thungna rajya gi ayinga saloisangna red alert lauthokre. Akan manong leptana churakpana Imphal Turel gi ising imai kudong thiba lei gi mathakta chele. Imphal East amasung Imphal West da ichau mayoknare. Khurai Haigrumakong Haingang Mayai Likai Ahalup Palace Compound amasung Sanjen Thong Officer Colony na chingba mafam sing ising na thumjinkhre. Nambul Turel su kudong thiba lei gi mathakta chenba thengnare haire. Haukiba numit kharani asida nong leptana chubana maram oraga Jiribam district tasu Jiri Turel gi singimai leptana hengalakli. Oirakli bapiba masigi matangda mangjaunana Jiribam gi district administration gi maigedagi Jiribam miyamda advisory notice thoktuna section na leina bakhan ki basu laikre. Nong leptana chubana Cachar Zilla gi tongan ba akutpa mafam sing ising tungsinduna leire. Barak Turel galoinana Zilla gi atai Turel macha singi singimai leptana hengalakli. Silchar Annapurna Ghata ngarang midang pung mapanda Barak Turel gi singimai meter 33.5 oike. Mafam asida Turel asigi kudong thiba lei gi chang meter 38.9 ni. Silchar sahar gi lambi amadi tongan mafam singda ising tungsinduna leiba thengnare. Haujik oiriba pibam asida Zilla asigi miyambu cheksinna ngaksenabagi damak Cachar District Administration na thabak kaya marom lokotkre. District Commissioner amasung Zilla gi District Disaster Management Authority gi Chairman su oiriba Mridul Yadav na cheksilwa phungdokibagi manungda Cachar Zilla da mahusa gi chaitheng phanglingai manung asida social media da yumpham yaudaba mipaiba pokhanba amasung verify tawdaba miyamda ki tujingba pokhanba ipau sandokpa singmayokta akanba thabak lokatkani haikre. WhatsApp, Facebook, YouTube yauna karigumba digital media singda asigumba yumpham yaudaba aranba ipau sing sandoklabadi akanba thabak lokatkani haire. Shahid Bir Tikendrejit Ningsing Lup ki President Satyendra Singha amasung General Secretary Biswajit Sharma na luchingba mihut kangbo amana ngarang ikai khumnajariba Silchar gi MLA Sri Dipan Chakrabarti ka unakre. Mihut kangbo asina Silchar sahar gi mayolda
Sahid Bir Tikendrajit ki mapung phaba mitam ama khinanaba haukiba December 2018 dagi taknaduna lakibagi matangda kupna khananai nakre Silchar gi MLA Sri Dipayan Chakrabartina kangbu asida Sahid Bir Tikendrajit ki mitam ama chaliba chahi asigi August ki tang 16 gi mamangda Silchar mayolda khinanabagi mafam allot tawragani haina MLA na thajaba pirakre haire khananai naba atuda lukki maigedagi wangangloi Okram Lakhi Kamta Vice President Anup Singha Working President Umananda Khetri Mayum Finance Secretary Motilal Singha Assistant Finance Secretary Sarada Singha na chingba miyoi singha saruk jakhi Rising Club Bontarapur nasil langduna handaki panchayat mikhalda nauna khallaba Bontarapur khungang asigi ward member tarukpu taramna okpagalonana ikai khumna butkre Koijam Anup Kumar President Rising Club na mifamapu oiduna Golachina gi Sip Mandir Mandapta ngarang pangthokiba thoramda ward member taruk mingoina pallabada Loitongbam Vikramjit Oinam Romendro Wahengbam Ongbi Priti Naurem Ongbi Momota Mutum Hari Tombi amadi Hazare Mayum Ongbi Bijoya Misrani Makoibu Rising Club amadi Bontarapur Volunteer Women Welfare Association gi maigedagi lengyan fi yanduna ikai khumnaki Thoromgi manung channa North East United Football Club ki under 17 group ta selection phangkraba Loitongbam Abdetta amasung CBSE class 10 exam da 91.6% phangkiba Koijam Manimatum amasung SSLC exam da distinction mark phangduna mai pakkiba Ngangom Anisa amadi Manipuri MIL da chama phangkiba W Bijeta busu taramna okpagalonana pungning thawatki Thoromgi ani suba session da Rising Club ki hanagi tawsilup dissolve tawduna anauba thawsil kanglup semki anauba thawsil kanglup asigi president oina Moirangthem Deepak Vice President oina Oinam Anju amasung Ayekpam Milan General Secretary da Chabungbam Gopen Assistant Secretary da Loitongbam Jibananda amasung Thaunaujam Ranjit Finance Secretary da Salam Bijando Games and Sports da Loitongbam Sibtaljit Socio Cultural Secretary oina Khaiden Bijoy Media and Publicity Secretary oina Loitongbam Dorendrajit ni mifam da ex General Secretary oinam Pronoina haukiba chahi marida Rising Club na pangthokiba thabak thorom sing miyamda pautamki Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Khanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare akupa marolgi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsinbirabu natraga mobile number 93957324456 da pau phaunabiyu Lakhipuronline channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu
अरोइबदा मरुओइबा पाव अमुक हन्ना मिजोरामदा लेबाक किंथबगी थौदोकता होटल अमा यावना जुम तरुक किंथबदा यावख्रे अरुणाचल प्रदेश की नोंगचुप कामेंग जिलादा इचाउना मरम ओरगा मियोय मापन सिरे राज्य के अइंग असा लोइसंगना मणिपुर सिंबा थुंगना रेड अलर्ट लाउथोख्रे कासार जिलादा बराक तुरलगी इसिंग इमाय लेप्तना हेंगलकली इचाउगा मरी लेनना तोकंगा संदोकपसिंगी मथक्ता अकनबा थबक लौकटकदौरी चाही असिगी अगस्त की 13 की ममांगदा बीर टिकेंद्रजीत की मितम अमा सिलचर मयोलदा खिनबा लम एलोट तौरगनी अमसुंग राइजिंग क्लब बोंतरा पुना तराम नोकपगी थौरम पांथोख्रे लुक की अनोबा थौसिल कांगलुप सेमख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसिगी ओइनदी मतंग असिदा लोइजरे।